Manipur Circle News ki maikai degi mayam mutaram na oksari Kuki manga ki Asiba hakchang fangba ngamkhidre None district ki Nungba police station ge kha maikai rom da kilometer yankhai rom salaga leipa Davai Jangkhul da tha ase kun mathoi amasung kunithoi gi lonaba hing pung ani rom tarakpada UKNA gi kadar masal nomai kamna khibani hairiba mafam aduda police ki kangbu amana sangsin dona yenglubada Asiba hakchang amata phangba ngamkhidre hairi Nungba police station ge osina lusingba tim amana mafam aduda sangsin dona thibo humba gi thabak chathabada Kuki masa manga sire haibadu mari leinana hakchang ama phawba phangba ngamkhide hairi thodok tholiba mafam aduda taramba isingsu isingna loina samthoklam le haina thajaba yaba mafamdagi phangba paw amana hairi Naga ban mayokta counter indefinite ban tougadwri Foothills Naga Coordination Committee FNCC na July 19 dagi kaukiba matam kaktaba banna Kuki sing chatok chasin tobada khudong sadaba mayok unhaliba asi pung kunmari gi manungda kokhananaba thorang laukhatrabadi Kuki singna namna khundaba mafam punamakta counter indefinite ban kauragani haina Kuki masa anina kangpokpi gi disida aiba cherol pisenduna wakat khre hairi Lalboy Kibgen amasung haunio dongel koba Kuki anina khudyak piduna kangpokpi district ki disida pisin kiba cherol laduda hai kangpokpi amasung Surachanpur district ki mioi singna district ani ki marakta toina chathok chasin tawduna lakhi adubu July 19 dagi FNCC na kaukiba matam kaktaba banna maram oiraga miyam gi chathok chasin da sauna khudong sadaba mek unhalle hiramasi gi matang da lenga ki mari lena ba authority singna akhanaba midyang changbiduna miyam gi khudong sadaba sing kokhanaba tharong lakhat piu hairi pungkun mari gi manungda akhanaba tharang lakhatuna mahausa gi matawgum district ani gi marakta miyam bo athingba leitana chathok chasin toba yahandrabadi Manipur gi Kuki singna namna khundariba mafam punamakta counter indefinite ban tawnaba sem sare hairi maragasida Kuki singna khundaba mafam singda FNCC down haina lauduna rally chatkhre hairi